अहानबदा मरोइबा पाउसिंग पिजरी पेट्रोल अमसुंग डीजल लीटर अमदा लौबा एक्साइज ड्यूटी लुपा 10 हंथहलगनी हाइना सेंटरना लाउथुख्रे इंडो म्यांमार बॉर्डर ngak seliba security forcing mapangal इंडो म्यांमार बॉर्डर ngak liba security sing mapangal kalhanba mathau tai haina chief minister wai khemchana phongdokre लेंगाकना सेप्टेम्बर थादा मिकोक थिबा यैथोलिबा असे मणिपुर मियाम दा तात तोबनी हाइना JFD ना फोंदोरखली फॉरेनर सिंह हलन खिनबा लेंगा कयाना खिबा अदु अप्रैल था फावगी मनुंगदा थबक तो ओंथोक्त्रबदी अकनब खोंजंग चंगसिलगनी हाइना एमसुना फोंदोखरे सेंबा हौबदा ngairiba mayai lambi koilas mafam kayada kaiba yauriba se yengsinanaba mayai lambi apunba lupna lenga ki pukning chingsilakli amadi rims hospital da pokpada ngairiba angang ama lekhidaba thodok mari lenena imung manungi miyoi singna irang horakre खुरुमजरे ममी टीवी ने संदोकचबा मणिपुरी प्राइम टाइम न्यूज मीटिंग ताबिरिबसिंबु तराम नोकचरे हौजिक म्यामदा पाउ संदोकना थमजरे मणिपुर गवर्नमेंट की प्लानिंग डिपार्टमेंट सिंदुना वाइब्रेंट विलेजेस प्रोग्राम हाइबे हिरमदा नोमगी ओइबा स्टेट लेवल वर्कशॉप पांगथोखरे ngasi नॉर्थ एओसी दा लेबा इंफाल होटल की संगाई हॉल दा पांगथोखिबा थोरम मदुदा मणिपुर की चीफ मिनिस्टर युमनाम खेमचान चीफ सेक्रेटरी पुनीत गोयल अमदी असम राइफल्स के इंस्पेक्टर जनरल मेजर गौरव शर्मा ACSM ना मथंग सिना अथोइब मिथुंगलेन सिंह ओइना सरुयाखे थोरम मदुदा अथोइब मिथुंगलेन ओइखिबा चीफ मिनिस्टर वाई खेमचाना फोंदोखिबदा ngasi की थोरम मसी मणिपुर लेंगा की प्लानिंग डिपार्टमेंट ना सेंटर की प्रोग्राम अमा ओइदिबा विकसित भारत की सरुगम ओइना सिनबा स्टेट लेवल की ओइबा वर्कशॉप अमने सेंटर लेंगांगना कुमजाली सिंगनी गनिफु तरेट फावगी मनुंगदा मसाना मसाबु अवाटपा अमत लेहेंदबा मरोमदोम लेपचेबा ngamnanaba हाइबा पांदम अदु फंगननबा लेंगांग असिना होनरे असिगुंबा थौरांग पांगथोकलिबा लेबाक असिगी प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर अमित शाहबु थमोय सेंगना थागतपा ngasi workshop asina tele leiraba lamdam masigi nahasingda masana masabu maromdom hingnanaba honabada achobo mateng ama oiragani manipur asi myanmar ga sangna border lonariba state amani maram maduna asangba border asi ningthina ngak senbaga lunena masibu ngak seliba security forcing mapangal kalhanba mathau tai haina chief minister wai khemchana phongdokhe ngasigi sarugamo oina technical session ani khaidoktuna ahanba session da ministry of home affairs ki presentation sing puthoktuna khananena khi amadi anishuba technical session da empowering border village strengthening development security amadi national integration through VVP2 gi matang da deputy commissioner na presentation puthoktuna khananena khi
I'm glad to create this one-day state-level workshop on the Vibrant Village program being organized by the Planning Department, Government of Manipur. The BBP2 is a transportive initiative of the Government of India designed to develop strategic and important villages near our international border by improving the quality of life in this area across 17 states, including Manipur. The aim of this initiative to make our borders safe and strong as part of the Viksit Bharat 2047. My heartfelt gratitude to Amit Shahji, Honorable Home Minister, for the inclusive 5 strategic districts in Manipur, Tenopal, Kamjong, Sandel, and Churachandpur under this program. This thoughtful initiative reflects his visionary leadership and deep commitment to empowering border regions. Our states share a long international land border with Myanmar. A total of 143 villages were identified by the Ministry of Home Affairs. April thadagi pangthokani haina thorang toramba mikok thibagi thabak JFD amadi lamdam asigi miyam asigi mayokta changsilakiba khongjangna maram oiraga handak lengakna nongna gazette notification ama thoktuna September gi tang amadaga pangthoklagani haina phongdoragdiba ase lengak asina Manipur miyamda ta tobani haina Just and Fair Delimitation JFD ki convener Jitendra Ningombana phongdokre wafum asing asi wangkhai thangjam leikai de leiba JFD ki mayai luisang da pangthokiba paugi mifam amada phongdokhibane mahangna makhatana phongdokhibada ngarang Manipur ki Chief Minister Yumnam Khemchana Manipur University da pangthokiba thoram amada phongdokhiba wafamda hauzik Manipur ki oriba phibam masida yamna achumba amadi asengbada yumfam oraga census pangthokani haiki adubu Chief Minister Y Khemchana si Special Intensive Revision SIR da hena thawai yawu oina we SIR haiba sidi electoral roll da chahi taranipan gi mathakta miyoi hena hapchin khiba amadi voter list ta yahodba sing adu lawthok lawsin toba khaktane adubu census haiba sida lamdam masida leiriba pikliba angang dagi hauduna miyoi khudimak mikok thiba ase yahogodoribane maram maduna JFD na mikok thidringai NRC hana chana handuna mitop miyancha sing ase hana khandok piu haibane loinana mikok thigadoriba sida achumba amadi asengba data da yumfam oraga pangthok piu haiba asi miyamgi apambane loinana haujik census tokhiba matamda kanglupi irang asina maram oraga mayum makai thadoktuna relief camp da leiriba IDP singi oina house list tang torokpa matamda karamba mongda pangthok kodoribano haibashu achobo wahang amo oire amadi leiriba dishi mayam asina makhoi gi area sing adugi law and order ningthina ngakpa ngamdaba tanja sida asengba achumba census togani haiba ase oithokloi karigumba lengang asina ngammi matagum census tawsinkhiba matamda mitop sing yaukhiduna tungda India ki citizen ama oiraktuna lebak asida tongan ba demand kaya torokpa matamda madugi daita asi BJP lengak amadi Chief Minister Y Khemchana pugodoribra haiba Manipur miyamna cheksina khangauba chumgani haike mahagna makhatana hai JFD ne sinduna haukiba tang kun tarukta CSO singi oiba mifam ama pangthoktuna lakliba tang kun mapan asida Manipur miyamgi mifam ama pangthokani haina khanakhiba adu organization khara walhobana maram oiraga miyamgi mifam asi lakliba April gi tang 12 da oina pangthoklagani mifam asida lamdam asigi miyamna saruk yabiu haina phongdokhe Just and Fair Delimitation JFD na lakir bapun pui kai khunga bocheri no sisi tangai padana koi gi press mi si pangtok kabaya da bam khak manna maram odan pangtok sabani ahan badai I amjari si ngarang tung tang kun gatarukta pangtok khiba CSO singi mitta on issue of delimitation di matanga census ki matanga lakiram ba tongan ba furuk mayam gi aduga committee sing aduga organization mayam punangpu JFD da thajaba pibiramba amasung present obiba aduga suggestion mayam pibiramba adugi damak lakiramba adu suggestion piramba punamakpu JFD gi maikai degi amuka hani kai khunna jabagolona na konsinjari aduga ani subada masigi mifum siga mari lenana koi ngarang han naphokibada lakriba tang kunmapan sida koi Manipur miyan gi oiba mifum ma pangthokani aina tobodu aikoi
ngarang gi mifum adu da hai tare ngarang gi mifum du da sithra nanda hoba community khara amadi le horibo organization khara tasna da ya da ba pot ma le na maram odana lagliba tang tarak ni thoi April gi tang tarak ni thoi nongwajin numta soina pangthuk sergani haidana manipuri miyam da JB gi makai di thamjari aduga mathang tabada maru oina ekhoi leiriba handaki mamangi pangthok ki assembly gi mifom du mari lenena amadi ngarang muktasu khoi hujug leibiribo honorable chief minister na Manipur University के फंक्शन मदा हाइबी के बाद कोई हौजिक मणिपुर की मियाम ना सेंसस की मायोक्ता वाखल जे किदंग सरंग नबा लेंगी तंजासिदा यामना अचुम्बा अमसुंग असेंगबा युमहुमदा बेस तौरका सेंसस पांथोकनी ना हाइबी रखबा अदु मंगी मोदु ताबदा इकोदा खसिदंग यमुंग नबा मतंजा मा पुई हाइदुना कोई प्रेस अमसुंग मीडिया की उखरांग तमजगे मरमदी करिनो हाइबो तमदा इको ऑनरेबल चीफ मिनिस्टर दी लेबीरेबा जस्ट एंड फियर ओइना खनो मतमदा SIR दा याम इम्फेसिस पीबो ओइना तौजै अदो SIR सिसु अखोइ फते हाइजरोय SIR सिसु यामना फै अदो SIR से मांगोंदा बेस तौरिबदी मरु ओइना इलेक्टोरल रोल सिदा बोनाफाइड ओइबा कनानो बोनाफाइड ओइदबा अनबोनाफाइड कनानो हाबदुगी ताकबा हाइबा तारे मरु ओइना बोगस लेइबा हेना पांजिनगिबा पालहौदबा लौथोकपा सिगिबा मयाम लौथोकपा अदुगुमा मयाम सिंगुदा बेस तौबनी अदुगा मरु ओइना इलेक्टोरल रोल हाइबा सिमुक्तबु सही 19 की मथक हाइबो ओइबनिना सही 19 की मखाद लेबु के मयाम मतम कयागी ममांगदगी नेशनल हाईवे 137A मियामना मयाई लंबी हाइना खंगरिबा लंबी असे मतम ग चुनाबा लंबी अमा ओइननबा सेंबिननबा हाइदुना मयाई लंबी अपुनबा लुब मलाना मरी लेनबा सिंगदा मतम सांगना हाइजदुना लाखी DC इम्फाल वेस्ट मयांग नंबम राजकुमार थाजब पिरक्पगे मतुंग इना हौखिबा 2025 अक्टोबर की तांग 18 लुपा क्रोर humphutara मरी मखाई लंबी असी सेमननबा सेंटर ना सैंक्शन तौरखे मतम की मतुंग इना मणिपुरदा पॉपुलर गवर्नमेंट लाकनबा मतुंग 2023 के फेब्रुआरी की तांग 8 दा चीफ मिनिस्टर युमनाम खेमचाना फ्लैग ऑफ तौदुना लंबी असी सेंबा होरखे मसीदा मलान की माइकैदगी नुंगाइबा अमदी दरकार लेबा मफुमसिंगदा ड्रेनेज सिस्टम हापिननबा हाइजखे लंबी असिगी मतांगदा ngarang मार्च की तांग 19 2023 दा मलान की थौमीसिंगना यंगसिन खोंगचित अमा चटखे मदुदा तोंगा तोंगानबा मफुमसिंगदा लंबी की मथक अमदी लंबी के ताइनबा मफुमसिंगदा इसिंग तुंगसिलगा लेबना मरम ओइरगा नौना थारकलिबा कोइलास कायरगा लेरंबा कया थेंगनरमखे हाइरे लंबी की नाट येट असि यामना वांगखिबना मरम ओइरगा गाड़ी अनी थैनरप मतमदा गाड़ी मचा थैदोफम लेतबना एक्सीडेंट थोपगी चांग यामना वांखलकले सामुरौगी जगहसिंगदा लंबी सेंबा लेपखिबना मरम ओइरगा अयुक नुंगथिल नुमिदांग खक्तदा उफुल थोकपा ओइरगा असुकी मतिक प्रजा मियामदा अवाबा मायुंगहले अयाम मियोय कया अमा लोइना अनाबा यावबा थेंगनरे मरम असिना मरी लेनबा डिपार्टमेंटना अतेनबा मतमगी मनुंगदा बिदेंग चंगबिरगा थबक ओइना पाइखतपियो हाइना मलाना लेंगाक्ता अपील तौरक्ति लेरिबा मफमसी अखोगी सरई फिरेल अखोगी लंथबालगी जगानी लंथबालगी जगानी सिदा होजिक असिदगिना नोंग तागबसी हप्ता अमुकी ममांगदा नोंग तागबा लोइख्रे हाइजारे सिबाबोदा होजिक इसिंग तुंगगा ले तुंगिबा इसिंगजिना मरम ओइर कासिदा होजि अराउंड यामद्रबदा फुट अहुम मरी की चांगसी इसिंगजे कोलास मनुंग सोसलगा ले सिनाजे ऑटोमेटिकली हाइबा कोला जगासी याम तुम मतम काई बे याबगी फिबम दे ले जगह से देन हातबा तंगाय मन फदबनिना देन हानो खना बिबा अदो लोइना कोई सिदा लेरिबा आसाम गसी खक नतना कोई के मखा दंग साइड जो कोई के लाइरिबसी इसिंग सेमम लेतोरा मर मर कान से होजि जो इसिंग तुंगा ले इसिंग से तंगाय फदबा एरिया खुराई असेंबली कंस्टिट्युएंसी की मिरे ओइखिबा अमदी MPCC की लेबर डिपार्टमेंट के चेयरमैन की थवाई पुरिबा तोइजम लौकेंद्रो की युमदा बोम पुखाई हनबगी थौदोक थोखिबदा नतना युमफम यावदबा मोंगदा महा की मथक्ता सिरकलिबा दुबो यानिंगदबा फोंदोक्तुना कंस्टिट्युएंसी की मनुंग चना लेबा तोंगान तोंगान बलेकाई के मेरा पाइबी सिंगना ngasi Imphal East की खुराई तिनसित रोता लेबा कोंगपाल थोंगकोंगदा वाकत मिफम चथखरे वाकत मिफम अदुदा अचुंबगी दमक्ता मियामना लेपकने We strongly support tourism lokendro राजनीति की थौन सिन मानब थोंग असी यानिंगदे
tourism lokendro bu drug mafia haiba yaningde langla langjin leitaba wafumda maran sizin bayaningde amadi we strongly condemn false allegation haiba play card kaya sizina khibaga loinena ima ibel singna akanba kholau kya su laukhe ngasigi wakat mi fumaduda saru kya khiba leikai gi maira paibi gi vice president su oiriba khurai kongpal maira paibi gi president dhanapriya devi na haikibada tha asigi tang kunmari gi ahing nongyai Kurai Kongpal da leiba tourism lokendro gi yumda motorcycle tongduna lakpa mioi amana bom nang sinduna bom pakai hankiba amadi mahakpu drug mafia ni haina sirakliba maral ase Kurai gi leiriba ima ibel singna yaningde loinana kairau leikai asida leiriba miyam nasu mahagasi drug kamari leinaba mioi singa samnarubagi pausu takiba leite maru aina tha asigi tang kunmari gi ahing nongyaida thokiba yumlakta bom pakai hanbagi thodok aduna Leikai asigi mari leinaba miyamda aki akhang pibada natana anaba mayoknaba yaudabashu nate maramaduna asigumba thodok asi matungda amuk hana leikai asida tawbiganu amadi lokendro da sirakliba maral asigi marik chumba langna langjin athuba matamda khangangadabani haiba wafam singsu phongdokhe Jengam lekai, sajo lekai, ni thobung lekai, lesam lekai gi mara pai bi ma singna darana si phamja bani aduga ma bu dram ma pini hariba lup singna tangla langjing asengba mama wa bisingda khanghan biu basida to jam lokendro na akoi gi lekai marida mai tok dana maha si hariba ma gi dram ma pini hariba siga mari leina jati akoi da si tharak padagi hariba akoi gi ahi nongai da akoi gi asolana amadi kari gumba kana gumana tum matamda mahana kasaduna na ba mayong na basu yaw matamda asu mathaba asi matungda muhana tahoningde mama oi bi akoi di isa sing damakta leibanina amagi orasu akoi di hariba thabak sing asida yaudaba yadabagi maram oibanina akoi yaujabani matungdasu thabak khudimakta akoi saru yajagani haina haijari Mitop ni haina khanglaba amadi chingnariba mioi singda Indian citizen oibagi thabak tawbagi job reservation yauna piramba sing constitutional protection amade electoral roll dagi khudong chaba khudimak kakhatkadabane 1980 amadi 1994 da foreigner sing maramda halan khiba yana khiba khudiyek adu chahi asigi april thagi manung fawbada lengakna thabak taw onthokpa haudragadi akanbu khongjang jangsilagani ya haina All Manipur Student Union MSUNA tongan ba warip taruk laukre ngasi All Manipur Student Union MSUNA ni futaruk suba realization man ga mari lenena realize to chef the indigenous peoples of Manipur hai behiram da pangthoktuna lakiba thoramgi manung chana ngasi GP Women's College ta nomayo aiba discourse thoramama pangthokre accords and agreements on identification detection and detortion of foreigners between MSU and Government of Manipur, Government of India on 22 July and 5 August 1980 and 9 November 1994 haiba matangda pangthokiba discourse aduda tongan ba mathaki warip sing asi laukibane discourse thoram aduda kupna khanaraba matungda amato aina yanaduna laukraba warip taruk adudi Manipur da mitop ki masingna hengalakbana thokliba khudong thiba si center amadi Manipur lengakna Hangan bagalonena lising amaga chamapan marfuda amadi lising amaga chamapan marfutara marida MSU amadi lengaka foreigner singa puthok na khibak ki mari leinaba yana khiba agreement adu April tha fawbuda lengakna thabakta onthokadabane karigumba thabakta paikhalaktraba taragadi MSU na democratic oiba khongjang leptana changsingane Manipur gi Mitop sing ichawgum hengalakpadagi siba hingba anigi tangkakta laklibase lengakta hangan bagalonena mitop miyancha sing masagi maramdamda halan khinanaba honagadabane karigumba irang thokpalamdam oibadagi halan khidaba amadi khudong chadaba foreigner singi oina makhoi adu atopa achoba India gi state singda refugee camp semduna thamkhinanaba honagadabane Manipur da mitop khandoktuna maramda halan khinanaba Honari ngaida center lengakna Manipur da lisingani kuntaret ki census adu Census Act 1948 ki section 3 gi matung ina mikok thian gadabani mari leinaba singna haihanba marak asida lengakna masak khangnaba mitop sing amadi mitop ni haibagi chingnaba leiraba sing Indian citizen oibagi constitutional legal protection
Sel thum pochai citizen welfare scheme amadi thabak taunanabagi job reservation na chingbasim mungnabak kakhatgadabani. Masida shunatana census atharingai central government na National Register of Citizen adu update tawbana traga atopa akhanaba upai sizinaduna mitop khandoktuna maramdamda halan khigadabani amadi mitop ni haiba khandoklaba matungda jingnaba miyoi sing adu electoral roll dagi maming kakhatgadabani haiba warep sing lauki lauthokkiba ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄ ꯔꯤꯑꯦꯂꯥꯏꯖꯦꯁꯟ ꯗꯦ ꯃꯤꯀꯞ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯊꯧꯔꯝ ꯑꯃ ꯆꯨꯝꯅ ꯃꯥꯔꯆꯀꯤ ꯇꯥꯡ 18ꯇꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18 ꯐꯥꯎꯕ ꯊꯧꯔꯝ ꯑꯃ ꯆꯨꯝꯅ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯝꯄꯦꯟ ꯑꯁꯤ ꯗꯤꯁꯀꯣꯔꯁ ꯀꯣꯔꯁ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ 1980ꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡ ꯆꯪꯉꯛꯄꯒꯤ ꯑꯥꯏꯟ ꯄꯥꯁ ꯑꯦꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ 1980ꯒꯤ ꯃꯇꯝꯗꯨꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡꯅ ꯂꯥꯡꯒꯣꯏ ꯆꯟꯕ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡꯅ ꯂꯩꯉꯥꯛꯄ ꯂꯝꯗꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯇꯝꯗ 1980ꯒꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡ ꯃꯔꯨꯑꯣꯏꯅ ꯐꯣꯔꯦꯅꯔꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯒꯣ ꯕꯦꯛ ꯐꯣꯔꯦꯅꯔ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯍꯧꯈꯤ ꯏꯍꯧ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ 1980 ꯑꯃꯗꯤ 1994ꯗ ꯑꯦꯝꯁꯨ ꯑꯝꯁꯀꯣꯛ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒ MOU ꯑꯅꯤ 1980 ꯑꯃꯗꯤ 1994ꯗ ꯁꯥꯏꯟ ꯇꯧꯅꯈꯤ ꯍꯥꯏꯕ ꯁꯥꯏꯟ ꯇꯧꯅꯈꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯟꯊꯣꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯂꯥꯛꯂꯤꯕ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯃꯤꯇꯣꯞ ꯃꯌꯥꯟꯆꯥꯁꯤꯡꯅ ꯂꯥꯡꯒꯣꯏ ꯆꯠꯂꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅꯤꯗꯣ ꯆꯠꯅꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯆꯠꯊꯔꯤꯕ ꯉꯁꯤꯒꯤ ꯆꯠꯊꯔꯤꯕ ꯑꯦꯀꯥꯗꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯅꯤꯗꯨꯗ ꯕꯦꯁ ꯇꯧꯔꯒ ꯄꯥꯡꯊꯣꯛꯆꯕ ꯑꯦꯀꯥꯗꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯃꯅꯤ ꯃꯁꯤꯗ lamdam asigi tattoo artist singbu malemgi thakta pukhananaba amadi artist singbu yokhananabagi pandamda manipurda ihan hanpu oina ing and eco china mengthonba tattoo convention ama ngase moirangkhom bokul makhongda leiba RYO club ta hodukhrei nini jumnet pangthokaduriba tattoo convention asida west bengal amadi assam dagi yauna punna tattoo studio kunmanga gi artist kunthani thoina saruk yari tattoo convention asiga mari lenana organizer amadi RYO club kishu secretary oriba Tony Wahivamna phongdokhibada ing and eco sign mingtholiba tattoo convention asigi maruiba pandamdi lamdam asigi haurakliba tattoo artist sing asibu masa khak artist ama oiba amadi thabak toba khakna malemgi thakta yoba ngamloidabana artist sing asibu punsilaga matungda asigumba convention ase pangthoktuna lamdam asigi tattoo artist singbu international level fauba yoba ngamhananaba fida adu pinanaba honabane pangtholiba convention asidagi best artist taraklaba sing adu khangalaba matungda Kalimpong tattoo convention da saruk yananabagi khudong chaba adushu pigani haige loinana tattoo artist ama oina professional line da changduna isagi career ama sembashu yai haike amadi handak ahanbo oina pangtholiba convention ase matung tarakbadashu malengi thakta pangthoknanabasu honaragani haina phongdokhe aham maktada mayamo kurumjari I mean koni hoebam ai morangkhomdagine ai sigi khoi event ingen cost ko event sigi organizer amane habadi tattoo artist ama oina sigi ingen cost haiba event se tattoo kenone tattoo convention ne manipur da yan hana tawba tattoo convention oidoine khoi tattoo studio manga punjanaraga sinba tattoo convention ne masidai sida khoi tattoo studio kunga manga muk saruk yai aduga artist na kunsani thoi saimuk artist kunsani thoi muk participate awe nominini pangtok do event sigi se ngasina ahanba oidoine aduga sigi tattoo convention sida khwaidagi phajaba haitare khwaidagi best of the show ta artist to Kalimpong gi sponsor Kalimpong gi tattoo convention da sponsor tawbagi khudong chaba so dum thamjai sigi event sida aduga matung tarakpadasu mathang sahi olakpadasu khoina sidagi hena chawa international level da chingchanabagi damakta su sema saba dum honajari bagi maru oiba pandam de akoi gi horaiba artist mayam jisu kai haitare isa gi matum na tau gitar gadi mapan thokpa ngamdewa aduiduna habdi sigi ingen coach convention ji pangthokpa gi maramdi adi mapan thokna international artist ama oina international jongnaba gi damakta su pangthokpa oidena si
yamna hadi thaina matamdadi tatu hairga mayamna khanari se nisa saba adumba adu hadi ngoksana bo romda oina loi unai adubu tatu haiba pochide akoi gi art medium amane hadi kunchi jubagi le hogadoba art makhal amane hadi muthatpa ya mutpa na roidaba ko aduduna kai haitare hadi adumba ngoksana bagi kenoda ubida bida haitare tatu haiba isagi kunchi jubagi loinaba isagi memory oiba adumba hakwa adum kai haitare ko hadi sigumagi way sida di oina puthok aninge haitare faja romda oina Family Welfare Service Imphal na Manipur State Has Committee ga khutcham naduna chahi asigi oina has tatkadaba miyoi sing vacation tawbagi thoram Family Welfare Complex Imphal da pangthokre vacation gi thoram adu da punna has pilgrims da vaccine kapthoki thoram adu ga mari lenena Family Welfare Service Government of Manipur gi Director Dr. N Bino Singh na Saudi Arabia gi Mecca da chatkadaba Manipur gi has Pilgrim sing asida yamdaba laina singdagi ngauthoknanaba pandamda chahi khudingi vaccination ki thoram ase pangthokpane vaccination asida maru aina vaccine makhal ahum ase punna Manipur gi oina has pilgrims chahumga humputara mapanda kapthokhe vaccination on ashina has pilgrim sing ase sandokan balaina singdagi ngauthokpa ngamgani haina phongdokhe Lamfel da laiba Rims Hospital da pokpada ngari ba angang ama ngarang laikhidaba thogdoka mari lenana imung manung amasung laikai miyam sing hoduna Rims da thomchinduna irang horakpada police amasung Rims ki security force na matam chana miyam adu control tobadagi makhatana irang thokhidre hare laikhidraba angang asigi imung manung na phongdorakpagi matung ina laikhidraba pokpada ngari ba angang adu Imphal district ki Kyamgaidagi Yumnam Sananu Devi chahi kunmari mapuroiba Yumnam Ningthem machan akhoi anigi machani hare Yumnam Sananu Devi di apokpi mamana phongdorakpagi matung ina Rims ki gynecology Dr. Rameshwar gi makhada mahaki mirolabi machanupi layengduna lakhe amadi tha sigi tangkul humdoida machanupi tha suraduna ngarang una nabagi damak Rims ta pukhalakhi aduga tha sigi tangkul mari gi pung tara khara helakpada ahanba masunupa ama pokhe tungda angang mama amasung apok pokpada ngariba masunupa adu Rimsta tha sigi tang kuntaret fawba observation tawduna lakhibane numit asigi numit yugbada angang amasung mama Rimstagi discharge torakhe tungda mama machana mayum hek yaubaga pokpada ngariba angang adugi phibam lusilaktuna Rimsta amuk pukhalakibane adubo Rims ki Dr. Singh na angang adu laikhidre hairakpadagi khoisaung narba imung manung amasung laikai gi miyoi singna Rims da thomjinduna khongjang chaksinana ba honakibani hare tungda imung manunggi miyoi singalena Rims ki authority ga unaduna yana ba ma purakpadagi irang adu nemthake imung manung singna Rims ki gynecology Dr. Rameshwar suspend tawbada makhata na private hospital singda practice tawhandaba haiba singi dabi adu tawki hare amaromda laikhidraba angang adu imung manung singna Rims ki authority da sinaram ki hare Global Meetei Foundation ki unit ama oriba The World Meetei Council WMC ki tarurak suba plenary session Meetei conminasi khud thado pio haiba thimda lagliba March ki tang kunmapanda Kasar district ki WMC khori tafam lama from da pangthuklagani hare haukiba tang kunmanga da Guwahati da WMC ki chairman Colonel Gokul Chandra Singha pangthokiba World Meetei Council ki Central Executive Committee mifam aduda taruklak suba plenary session asi pangthoknana ba mifam asida amatu oina warep lawkhibani haina World Meetei Council ki Secretary Information and Publicity ECC gi mutum gunadona khudek piduna thadorokpa cherolesina phongdorakle cherolesina makhatana hai malengbi mafam kayada leiba Meitei sing maru oina Assam Tripura Bangladesh amadi Myanmar yauna tongan ba India ki mafam singda leiriba
Meetei singna plenary session asida saruk yabiduna mapangal kanba Meetei furup ama ohenanaba honaminase Meetei furup na unity oraba matamda lamdam asigi geographical boundaries asi ngak senba ngamgani haina chirol asina makha tarakle Infal More Highway Welfare Committee amasung All Manipur United Club Organization amukogi luchingba singna ngasi Chandel District ki Haipokpida chatuna Tarau Tribe ki luchingba singa punna famnaduna state asida hauzik oriba tangdu leita deba phibam amadi state asida mahausa gi punsida amuk hanjilakna na balonena lamdam masigi chakwa thorang hi matangda punna famnaduna wari watai sanakre Tarau community gi luchingba sing yauba mifumaduda Tarau Tribe Community Singna ngasi thengnariba khudong chadaba education economics amadi social problems singi matangda kupna khanane nakhe loinena state asida mahausa gi punsida amuk hanjilakna naba honaba matamda Tarau Tribe ki maikai digi su achobo thodang nongminaduna punna saruk yaminaba haina warep longminakhe khanane naba mifumaduda Infal More Highway Welfare Committee gi President Laishram Subhas amukogi President Sorok Haibam Sanjoy Advisor Ito Tongbram, General Secretary L. Pratap, Manipur Student Federation MSF ki General Secretary Sundar, National Research Center NRC, President T.S. Ajit, Akodom, More ki President Buddha Meetei, Manipur Agor Family ki President K.S. Buddhashu Saruyake. Infal More Highway Welfare Committee, aduga amuko aduga Tribe Union gi apun basingna ngasi ngasimak tang punipan asida aika kokpe gi church asida akoi Manipur gi thoiba thogdok wathok kaya sing amasu akoi tangdu leita da punsi ama leiribse masida koi saruk jana bagi da makta amasu khojen tinana akoi iri pairam da Manipur sida jelomi akoi punna amuk hana tangdu leita punsi ama leina bagi da makta Tarau Tribe gi Indian Red Cross Society Bishnupur District Branch ke Committee Member Khoijumandagi Soibam Rakesh Kumar amadi Usarani ki machanupi Rasesori ki Taranithoi suba amadi Lanthoibi gi ahum suba mapok Kumon Thorong mari lenina nomagi oiba voluntary blood donation camp ama Babina Blood Center Sajiwada ngasi pangthokre Thorambaduda State Blood Transfusion Council SBTC State Blood Cell NHM ga khutsamnaraga Life Saver Manipur Global Science Club Khoizuman amadi Indian Red Cross Society Bishnupur District Branch amadi Babina Blood Center Sajiwana Sinduna pangthokpani Thorammaduda Babina Blood Center gi Head of Department Dr. Y. Bijoy Kumar Life Saver Manipur gi Managing Director Padam Kumar Indian Red Cross Society Bishnupur District Branch ke Secretary Dr. H. Roman Treasurer M. Ibohanbi Committee Member N.G. Sanatomba M. Babluna Saruk Yaduna pangthokhe Kumbi Sandong Upper Primary School lingkhatkibagi chahi humphutara manga surakpagi Diamond Jubilee Celebration thoram ngase Kumbi da leiba school asida pangthokre Diamond Jubilee Celebration aduda school asida oja oramba laioi khraba singi photo da miyamna laikatuna ikai khumnabasu utke Thoramadu pangthokpaga mari lenina school asigi headmaster su oriba National Teacher Awardee Khangembam Interkumar na phongdokhibada school asina chaliba session asida mahiroi punna chonga ko humpumuk mahaitam hali hairaduna sengnaba jahi humputara manga suraklaba sahi asida lengang na school asigi awatpa infrastructure sing khara makhaidi menkhatle makhata na school asida PM Sri Shu upgrade tawrakle KS Inda Kumar na makhata na hai School asida haujiksu ojagi awatpa adumak leiri hadaduna school asina chahi humputara manga surakpa matam asida tongan ba school gi smart class na chingba development oinana ba khongthang kayamarom ama sarkar na su ahen ba mityeng chakhaning bagi apamba su phongturakhe school asina akoi responsible citizen kaya putokre masi school asigi mai pakani Angkraba sahi drama gi journey asida koi hana leiramba adugumlaba LP school gi saktam
लोइना प्राइमरी की सक्तम अपर प्राइमरी स्कूल की सक्तम दा हजिक लेरब असि फावदा अखोई मेंखतपा ngamdaba अदुगुम्बा ओजागी अवार्ड पसिमदे दुम होरगा लेरे Youth of Wangzing na Sinduna Safe Manipur No NRC No Census Haiba Hiramda No Magi Oiba Youth Convention among us Wangzing Wangkai Laiba Wangzing Ningthau Laibungda Pangthokre NRC Toduna Census Tobayaroi Haiduna Pangthokliba 1 day Youth Convention Duda Youth Leader Accountant Chongtham Sanjoy Amadi Wangzing Gi Tongan Ba Masak Nai Ba Halsing Yumnam Chauba Asangbam Dananjoy Soibam Chauba Hawbom Rajena Chingbam Yoy Kana Athoibam Mitungen Oina Sarugyake Convention Aduga Mari Lenana Youth of Wangzing Gi Youth Leader Charter Accountant Chongtham Sanjoy na Haikibada Hauzik Manipur Gi Oreba Pipa Masida NRC Tawdana Census Tawba Haibasi Yellow Proof Sing Muthet Ki Haibaga Pangkhakne Yumlo Nariba Lebak Singdagi Kanglon Kaina Chansilaktuna Manipur Laisin Kraba Mitop Sing legalize Tausilakhrabade Mitop Ki Jaitheng Nangiba Lamdam Sida Amukwe Hena Kudong Chadaba Mayong Hangane Asigumba Mitop Kana Lamdam Masida Himinariba Yellow Furup Singda Pirakliba Safu Amade Masida Ekoina Tungi Mirol Gidabak Tengna Haudrabade Mazar Agreement 1949 Bo Ekoina Ninda Tobugum Tungi Mirolna Aikogi Imalebak Manipur Muthatpa Kangpuni Hairoidabage Maram Leite Haike State Sida Tungi Miram Singh Solution Purukri Marta Anu Iran Amna Anane Iran Nehru Silaga Iran Nehru Purukri Singh NRC Tawdana Census Purukri Marta Sidi Surat Jaringe Aduna Leipo Mari Leipo Department Adu Gordeti Mande Isu NRC हम प्रचलित करते हैं कि NRC तंत्रांगों में करने वाले Census को भी और वो अपना से तंत्रांगा India Government Gi Ministry of Culture Gilamjing Makhada Sangit Academy Kakching Sinduna Nata Sankirtan Pung Isai Amadi Jagoi Gi Matangda School Cultural Awareness Lecture Amasung Demonstration Program Ama Ngasisu Kakching Ningthau Laikai Dalaiba Yumbi Macha High School da Pangthokre Ngasigi Thoram Maduda Sangit Academy Kakching Gi Secretary Khetri Mayum Nimai Singh Treasurer Khetri Mayum Rajendra Singh Pungi Guru Singh Naurem Maipak Khetri Mayum Santi Kumar Yumbi Macha High School Gi Headmistress Yengkhum Premila Staff Singh Amasung Mahiroi Singna Saruyake Thoram Maduda Sangit Academy Kakching Gi Kangbuna School Asigi Mahiroi Singda Nat Ki Oiba Thoram Singgi Matangda Khanghanbaga Loinena Sangit Academy Kakching Gi Pungi Guru Singh Naurem Maipak Khetri Mayum Santi Kumar Anina Dulok Cholom Utuna School Angang Singda Yenghanke Hauzik Sanabagi Pau Pizari North East India Gi Mofam Singda Makhong Chatuna School College Amadi Manipur Gi Khungang Leikai Leikai Singda Environment Gi Awareness Piba Khaktanatana Upali Singh Kuntra Mari Hena Hingan Bangam Kraba Environmental Activist Manikanta Mutumna Manipur Gi Mofam Singda Koina Chatuna Upal Thase Upal Hingan Si Haiba Pandamda Football Exhibition Matches Kaya Sinduna Miyamdo Football Sanabagi Mingda Awareness Pangthokpa Amadi Upal Kaya Thaminaba Campaign Gi Saruk Amo Oina Ngase Phubala Sunusify Model Village Kapunda Khutsanaduna Nomagi Oiba Football Exhibition Match Ama Phubala High School Ground da Pangthokre Thoram Maduda Phubala Dagi Senior Citizen Singh Yumnam Lokon Singh Warepam Ipocha Singh Arambai Tengwal Kaifa Squad Phubulagi Commander Johnny Marang Themna Athoiba Mithunglen Oina Saruyake Match adugi mangwainana Manipur State Rural Livelihood Mission Moirang City Block Makhada Leiba VLF Singi HIZ member Singna Huvalagi VLF Amadi Sunusify VLF Ki Friendly Football Match Amasu Pangthoke Exhibition Match aduda Mahausa Team Manipur Artist Team Amadi Veteran Team Huvalagi San Naroi Singna Sanake Football match aduda Phubala veteran na goal manga amadi Mahausa team Manipur artist team na show goal manga chanaduna match adu draw oiduna joint winner oike Amateur Curling Association of Sanalaibak Manipur na sinduna numit humni chupna chathagadaba ahanba sub junior and Senior State Level
floor curling coaching camp amadi championship 2025 to 2026 ngasidagi Yaripok Tulihal multipurpose hall da hodukre category ahum thongna khaidolaga ahena thoi tanagadori ba championship hodopagi thoram aduda Amateur Curling Association of Sanalaiba ki President su oiriba Manipur Pradesh Congress Committee ki Treasurer gi Thawai Supuriba Wawagai Kendra gi Hanagi MLA Muhammad Fazur Rahim na athoiba mithunglen Amateur Curling Association of Sanalaiba ki Senior Vice President Thaunauzam Rameshwar na thoramapu 7 Madras Regiment Andro Army Kengi Commanding Officer Colonel Hari Narayan Pal More College ki Assistant Professor Muhammad Azwal while Enterprises Proprietor Muhammad Wahidur Kanglai Sanapung Tulihal ki Proprietor Muhammad Nazir Ahmad Amadi Social Worker Muhammad Azmirna Akhanaba Mithungnen Oina Sarugya ke Championship asida lamdam asigi district mangadagi sub junior category da sanaroi nupa kuntra mathoi nupi tara junior category da nupa tara nupi ama aduga senior category da nupa kuntra mathoi amadi nupi manga puna sanaroi marfu nipana ehena thoi tanari masana ase yamasu nuaiba pesasu chamdaba duga yamai pegi mangsu ta ba sanadu makan kaya di asok open edi sanadu duga pegi thegai ba kuai ba pek bata ba ang mo tu suyang itu hari bu kali masana edi yang sab-sabda pegi wa dana untuk melak kita pegi jangan kita tahu lo masana ni hari masana sibuk Manipur district ki manung chenba oinamdagi leikhdraba M Aboibo ningsingba oina Tanglai Cricket Club TCC oinamne sinduna chatliba chahi asigi haukiba January gi tang kunmanga team tara taretna saruk yaduna oinam cricket kangzeibung ground du chatharakpa Aboy Trophy second ibudau Tanglai Pung State Level Open Tennis Ball Cricket Tournament 2026 nga solution crave loisinbagi thoramda ireng bamdagi social worker Khumukcham Jibon Volleyball Federation of India की रेफरी बोर्ड की चेयरमैन डॉक्टर लोंगजम बालेश्वर थंबाल मलिक कॉलेज ओइनाम की असिस्टेंट प्रोफेसर डॉक्टर ओइनाम दिवेश्वर ओइनाम दगी सोशल वर्कर शिव कुमार जॉयसन निंगथौजम अमदी फ्रेंड्स इंटरप्राइजेस की प्रोपाइटर हाउबिजम गीता वाशोना अथोइब मिथुंगनेन सिंह ओइना सरुग्या के ngasi sanakhiba final match ta aboina host team amadi LCC Dayananda 11 team ga sanabada aboy host team na run chamaga subna taret wicket mapan fangduna amadi LCC Dayananda run subna ga chama wicket mapan fangduna aboy host team na tournament asigi mapu oike winner oiraba team da Khumukcham Jibon gi maike digi sel oina lupali sing yankai mana oina piduna puning thawatki amadi winner team da TCC oinam gi maike digi trophy amadi citation amadi runner team da lupali sing kuntra trophy amadi citation mana piduna puning thawatki sai aboy versus Dayananda haibado ado yam phajagraba cricket ki komai ama koi yengre sai mayam na pannagi ba tumai tawduna cricket ki masana se khoi danga ngoi ringai adungai 1980s की मतम नदी क्रिकेट से अखोई की स्वाइद लामदे मणिपुर दसु लाक्ट्री अदुबो तमना क्रिकेट से नसी आइना लेक्चर ग्राउंड से अखोई की सगोन कांगजै सानरंबा आई सामकसु यावजरंबा अदुंबा पोलो ग्राउंड नि ओइनाम कांगजिबुंग हार खंगनबा अदु मतम की मतुंगिना खजिक पिक्सलक्तना कोई फुटबॉल सानाबावा थुंगदबा ग्राउंड नंबदी ओइरा माले मयम बराउ बिरोय अरोइबदा मरोइबु पाउसिंग अमुन पिजरी इंडो म्यांमार बॉर्डर ngak seliba security forcing mapangal kanhanba mathau tai haina chief minister Y Khemchana phongdokre लेंगाकना सेप्टेम्बर थादा मिकोक थिबयै थोलिबा से मणिपुर मियाम दा ता तोबनी हाइना JFD ना फोंदुरकली फॉरेनर सिंह हलन खिनबा लेंगा कयाना खिबा अदु एप्रिल था फाउबगी मनुंगदा थबक तो ओंथोरक्त्रबदी अकनबा खोंजंग जंगसिलगनी हाइना एमसुना फोंदोक्रे
ꯁꯦꯝꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯀꯣꯏꯂꯥꯁ ꯃꯐꯝ ꯀꯌꯥꯗ ꯀꯥꯏꯕ ꯌꯥꯎꯔꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯃꯌꯥꯏ ꯂꯝꯕꯤ ꯑꯄꯨꯟꯕ ꯂꯨꯞꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ amadi rims hospital da pokpada ngariba angang ama laikhidaba thodoka mari lenana imung manunggi miyoi singa irang horakre ngasi gi oinadi mami tv na sandok choba manipuri prime time news matang solution jere myam bumka na khurum jere Ibe makigano. Alda betamo. Sige yumse. Next time tina check sin na laksilo ka tham ko banine. Dadarang se juara habaga am takitarbo. Asumna mayam na machel go ngap sen lugum. Masigi yung masibu asoya ngan ko kada batagi. Next time tina ngap seli. Next time ti juara habati ngap tok na basem bani. Zaman technology si na bana concrete ka tok na tina ba matamda. Kapam ng amuk ka na enggal adli. Next time strength is in the quick.